United Naga Council na Thadou Baptist Association Church Leaders Singgi Mathakta ambush Chatthaduna LUCHINGBA HATKHIBA AMADI MEEOI ASOK APAN MANGHANKHIBABU AKANBA MAWONGDA YANINGDABA PHONGDORAKLI UNC Information and Publicity Secretary H. James Hauna Kuyek Piduna Thadorokpa Cherol Amada Tamthiraba Thodok Aduda Laikhidraba Singgi Imung Manungna Nangliba Awabada UNC na Sarugyari Amaromda ambush Asit Thokraba Matungda Pung Kharagi Matungda Konsakhulgi Khunja Kunga Mapanlom Lelen Wi-Fi Kuki Village Ki Mioi Singna Afa Afungi Thabak Chatthakhiba AKANBA MAWONGDA YANINGDE Thawong aduna community anigi marakta hena nungainadaba ohenaba sinbani Athuba matamda Fajinkhriba Sing Tekta Kaidina Thadoraknaba wafam thamrakpaga loinana civil society organizations, church leaders, community leaders pumnamagna punna hotnaminaduna ingtappa puraknaba hotnaminasi haina appeal tawrakli